ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯊꯕꯛꯂꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯋꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯪꯁꯤꯟꯕꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯖꯔꯛꯂꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯀꯤꯆꯟ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯅꯤꯃꯤꯁꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯇꯝꯂꯤꯕ ꯑꯗꯨ ꯎꯠꯂꯛꯏ ꯅꯤꯃꯤꯁꯥ ꯖꯒꯣꯏ ꯏꯁꯩꯗ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯌꯥꯝꯅꯁꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯀꯗꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯆꯥꯛꯈꯨꯝꯗ ꯁꯦꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯅꯤꯃꯤꯁꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯔꯖ ꯀꯧꯏ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥ ꯑꯃꯗꯤ ꯁꯨꯔꯖ ꯑꯃꯅ ꯑꯃꯗ ꯃꯁꯛ ꯈꯪꯅꯍꯜꯂꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯈꯣꯏꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯍꯟꯁꯤ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯍꯟꯁꯤ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯈꯟꯕ ꯏꯃꯨꯡ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯔꯖꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯦ ꯅꯤꯃꯤꯁꯥꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯔꯨꯔꯒ ꯁꯨꯔꯖꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯀꯗꯥꯏꯗ ꯇꯝꯃꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯅ ꯀꯥꯗ ꯃꯇꯣꯝꯗ ꯊꯝꯂꯝꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗꯗꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯨꯝꯃꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯅꯨꯄꯥ ꯃꯁꯦꯜꯗꯤ ꯃꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯩꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ ꯑꯃꯅ ꯑꯃꯗꯒꯤ ꯏꯖꯠ ꯂꯩꯕ ꯍꯦꯟꯕꯅꯤ ꯍꯥꯏꯅ ꯎꯠꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯅꯤꯃꯤꯁꯥ ꯑꯃꯗꯤ ꯁꯨꯔꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯦꯝꯖꯅ ꯂꯨꯍꯣꯡꯈꯤ ꯆꯠꯅꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯁꯨꯔꯖ ꯑꯃꯗꯤ ꯅꯤꯃꯤꯁꯥ ꯂꯨꯍꯣꯡꯈꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯨꯍꯣꯡꯕ ꯑꯣꯏꯖꯔꯕꯁꯨ ꯅꯤꯃꯤꯁꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯁꯨꯔꯖ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯗꯤ ꯉꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯎꯅꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯒꯤ ꯑꯎꯟꯄꯣꯠ ꯑꯉꯥꯡꯕ ꯀꯥꯔꯗꯨꯗ ꯁꯨꯔꯖ ꯅꯤꯃꯤꯁꯥ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯐꯝꯗꯒꯤ ꯁꯨꯔꯖꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗꯅ ꯁꯨꯔꯖꯀꯤ ꯃꯃꯥ ꯃꯅꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯅꯤꯃꯤꯁꯥ ꯑꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯆꯪꯗꯅ ꯆꯠꯅꯕꯤ ꯀꯥꯏꯍꯟꯗꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯕ ꯁꯥꯒꯩ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯅꯤꯡꯊꯤꯅ ꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯇꯞꯅ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯁꯨꯔꯖꯀ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯁꯨ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯉꯝꯅꯗꯦ ꯄꯪꯅꯣꯛꯇ ꯅꯣꯛꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯀꯣꯏ ꯀꯣꯏꯅꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯤꯃꯤꯁꯥ ꯃꯅꯦꯝꯕꯣꯛꯀ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯅꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯈꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠꯇ ꯁꯥꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯆꯠꯅꯤ ꯑꯃꯗꯤ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯗꯤ ꯒ꯭ꯔꯥꯏꯟꯗꯔꯅ ꯇꯛꯊꯣꯛꯄ ꯄꯣꯠ ꯆꯩ ꯆꯥꯗꯕꯅꯤ ꯑꯗꯨꯅ ꯈꯨꯠꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯖꯥꯅꯀꯤ ꯀꯧꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯌꯨꯛꯀꯤ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯖꯥꯅꯀꯤ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯤ ꯉꯔꯥꯡꯗꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯗꯨꯗ ꯐꯖꯅ ꯎꯍꯧꯗ꯭रे ꯉꯁꯤꯗꯤ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯦ ꯅꯤꯃꯤꯁꯥꯁꯨ ꯖꯥꯅꯀꯤꯒ ꯅꯣꯛꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯖꯥꯅꯀꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯤꯃꯤꯁꯥꯒꯤ ꯆꯥꯛꯈꯨꯝꯗꯅ ꯃꯅꯦꯝꯕꯣꯛꯅ ꯆꯠꯅꯤ ꯁꯦꯝꯅꯅꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯈꯨꯠꯅ ꯇꯛꯈꯥꯏꯔꯤ ꯑꯗꯨꯒ ꯅꯤꯃꯤꯁꯥꯅ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯗꯣꯁꯥ ꯁꯦꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯔꯖ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯨꯔꯖꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯒ ꯅꯤꯃꯤꯁꯥꯅ ꯆꯥ ꯄꯤꯔꯤ ꯁꯨꯔꯖ ꯅꯤꯃꯤꯁꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯆꯥ ꯊꯛꯅ ꯅꯤꯃꯤꯁꯥꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯥꯅ ꯆꯥ ꯊꯛꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯥ ꯀꯞ ꯑꯗꯨ ꯊꯝꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯅꯤꯃꯤꯁꯥꯁꯨ ꯃꯥꯅ ꯗꯣꯁꯥ ꯍꯧꯔꯤꯕ ꯑꯗꯨ ꯂꯦꯞꯄꯒ ꯁꯨꯔꯖꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯞ ꯑꯗꯨ ꯑꯃꯨꯛ ꯆꯥꯝꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯖ ꯅꯤꯃꯤꯁꯥꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯁꯨꯔꯖ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯨꯔꯖ ꯑꯃꯗꯤ ꯅꯤꯃꯤꯁꯥꯕꯨ ꯑꯣꯛꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯤ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯕ ꯂꯥꯛꯄ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯐꯥꯎꯕ ꯉꯝꯖꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯨꯔꯖꯅꯗꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯨꯁꯨ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯈꯩꯗꯤ ꯇꯦꯕꯜꯗ ꯐꯝꯃꯤ ꯍꯥꯟꯅ ꯆꯥꯛ ꯆꯥꯅꯅꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯁꯤꯟ ꯂꯥꯡꯂꯤ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯍꯅꯨꯕꯤ ꯐꯥꯎꯕ ꯅꯨꯄꯥ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯣꯏꯅꯔꯛꯄ ꯉꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯇꯤ ꯏꯃꯨꯡꯒꯤ ꯀꯣꯟ ꯐꯦꯡ ꯂꯩꯔꯝꯃꯤ ꯅꯤꯃꯤꯁꯥꯁꯨ ꯃꯐꯤ ꯍꯣꯡꯗꯣꯛꯑꯒ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯆꯪꯉꯛꯑꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯅꯗꯤ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯕꯁꯨ ꯁꯨꯔꯖꯀꯤ ꯃꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯨꯔꯖꯀꯤ ꯃꯄꯥ ꯁꯨꯔꯦꯁꯇꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯣꯕꯥꯏꯜ ꯌꯦꯡꯂꯤ ꯁꯨꯔꯖꯀꯤ ꯃꯃꯥꯗꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯆꯥꯛꯈꯨꯝꯒꯤ ꯋꯥꯏ ꯇꯥꯁꯤꯜꯍꯧꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯔꯦꯁꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯄꯨꯔꯒ ꯃꯥꯁꯨ ꯄꯣꯊꯥꯕ ꯆꯪꯂꯛꯈꯤ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟ ꯌꯦꯡꯂꯝꯂꯤꯕ ꯁꯨꯔꯦꯁꯇꯤ
ꯋꯥꯔꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯩ ꯃꯨꯠꯊꯠꯂꯝꯃꯒ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁꯨꯔꯦꯁ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ ꯈꯕꯔ ꯄꯥ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯕ꯭ꯔꯁ ꯑꯃ ꯄꯨꯔꯒ ꯍꯥꯊꯨ ꯆꯦꯜꯂꯛꯑꯒ ꯍꯥꯏꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯛꯀꯗꯧꯔꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯄꯤꯔꯨꯔꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯆꯥꯛꯈꯨꯝꯗ ꯅꯤꯃꯤꯁꯥ ꯃꯅꯦꯝꯕꯣꯛꯀ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ ꯃꯥꯅ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛꯅ ꯃꯅꯦꯝꯕꯣꯛꯅ ꯇꯥꯛꯄꯤꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯍꯦꯟꯖꯥꯡ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯣꯡꯒꯅꯤ ꯊꯨꯝ ꯃꯣꯔꯣꯛꯀꯤ ꯆꯥꯡꯅ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯤ ꯅꯤꯃꯤꯁꯥꯒꯤ ꯃꯅꯦꯝꯕꯣꯛꯇꯤ ꯉꯁꯤꯁꯨ ꯁꯥꯝꯕꯔ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯛꯈꯥꯏꯔꯤ ꯑꯗꯨꯒ ꯅꯤꯃꯤꯁꯥꯅ ꯍꯦꯟꯖꯥꯡ ꯁꯦꯝꯈꯤꯕꯒꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯅꯕ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯏꯃꯨꯡꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯕꯔ ꯄꯥꯕ ꯌꯥꯕ ꯃꯈꯩ ꯄꯥꯔꯨꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇ ꯕ꯭ꯔꯁ ꯇꯧꯔꯤ ꯑꯗꯨꯒ ꯁꯨꯔꯁꯅ ꯌꯣꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯇꯣꯝꯗ ꯑꯆꯤꯛꯄꯗ ꯐꯝꯃꯒ ꯌꯣꯒ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕꯗꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯁꯨꯔꯦꯁꯅ ꯆꯥꯕ ꯌꯥꯅꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯖꯥꯡ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯄꯥꯁꯤꯡꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕ ꯇꯦꯕꯜꯗ ꯐꯝꯅꯈ꯭ꯔꯦ ꯅꯤꯃꯤꯁꯥꯒ ꯃꯅꯦꯝꯕꯣꯛꯀꯗꯤ ꯃꯌꯥꯝꯅ ꯆꯥꯅꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯊꯥꯡꯗꯣꯔꯛꯂꯤ ꯃꯅꯦꯝꯕꯣꯛꯅ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯥꯍꯧꯔꯣ ꯑꯗꯨꯕꯨ ꯅꯤꯃꯤꯁꯥꯅꯗꯤ ꯏꯀꯥꯏ ꯈꯨꯝꯃꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯄꯥꯎꯈꯨꯝꯁꯤꯗ ꯁꯨꯔꯦꯁꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯝꯂꯛꯏ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯣ ꯏꯃꯥꯁꯨ ꯃꯇꯣꯝꯗ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯨꯔꯦꯁꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯃꯥꯒ ꯄꯨꯟꯅ ꯆꯥꯔꯣ ꯅꯨꯄꯥꯁꯤꯡꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯃꯤꯁꯥꯅ ꯃꯅꯦꯝꯕꯣꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯦꯕꯜꯗ ꯄꯨꯝꯆꯥꯏ ꯂꯩꯔꯝꯃꯦ ꯃꯆꯤ ꯈꯨꯗꯤꯡꯗ ꯂꯨꯈꯥꯛꯀꯤ ꯂꯨꯈꯥꯛ ꯉꯥꯛꯇ ꯅꯤꯃꯤꯁꯥꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯖꯅ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇꯤ ꯀꯩꯁꯨ ꯍꯪꯒꯣꯏꯗꯕꯒꯨꯝ ꯂꯨꯈꯥꯛꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯕ ꯇꯦꯕꯜꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯅꯤꯃꯤꯁꯥꯗꯤ ꯁꯨꯔꯁꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯃꯈꯨꯠ ꯑꯣꯏꯅ ꯊꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯒꯗꯕ ꯗꯣꯁꯥꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯣꯁꯥ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯆꯥꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯔꯛꯂꯕꯅꯤꯅ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕꯗꯣ ꯀꯩꯝꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯃꯤꯁꯥꯗꯗꯤ ꯏꯅꯧ ꯅꯧꯅ ꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯍꯪꯒꯣꯏꯖꯔꯤ ꯇꯟꯖꯥꯁꯤꯗ ꯁꯨꯔꯦꯁꯅ ꯃꯥ ꯊꯕꯛ ꯆꯠꯀꯗꯧꯔꯦ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯅꯤꯃꯤꯁꯥꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯁꯨꯔꯁꯀꯤ ꯆꯄꯨꯜ ꯄꯨꯔꯒ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄꯗ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯠꯇ ꯈꯪꯅꯔꯔꯣꯏ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯤꯃꯤꯁꯥ ꯂꯥꯛꯑꯕꯅꯤꯅ ꯃꯥꯅ ꯇꯧꯖꯍꯧꯔꯁꯅꯨ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯁꯨꯔꯦꯁꯅ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯃꯌꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯀꯅꯥꯝꯇ ꯌꯦꯠꯁꯤꯟꯍꯟꯗꯕꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯀꯤ ꯅꯨꯄꯤꯅ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯀꯣꯟ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅꯃꯛ ꯄꯤꯁꯤꯟꯈ꯭ꯔꯦ ꯁꯨꯔꯦꯁꯅ ꯁꯅꯥ ꯂꯤꯀꯣꯟꯁꯤꯡ ꯑꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯨꯔꯦꯁꯀꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯄꯨꯅꯅꯕ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯆꯥꯔ ꯀꯌꯥ ꯑꯃ ꯅꯤꯡꯊꯤꯖꯅ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯦꯛ ꯇꯧꯁꯤꯜꯂꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁꯨꯔꯦꯁ ꯍꯥꯟꯅꯒꯨꯝꯅ ꯆꯧꯀꯤ ꯑꯃꯗ ꯐꯝꯃꯒ ꯈꯕꯔ ꯄꯥ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯃꯅꯦꯝꯕꯣꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯃꯤꯁꯥꯅ ꯆꯥ ꯄꯨꯊꯣꯔꯛꯏ ꯅꯤꯃꯤꯁꯥꯅ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯁꯀ ꯇꯧꯗ꯭ꯔꯤꯅꯦ ꯅꯤꯃꯤꯁꯥꯅ ꯈꯨꯝꯂꯛꯏ ꯆꯥꯁꯦ ꯏꯪꯗꯅꯕ ꯑꯃꯨꯛ ꯁꯥꯒꯠꯍꯜꯂꯨꯈꯤꯒꯦ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕ꯭ꯔꯁꯁꯨ ꯀꯅꯥꯝꯇꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯃꯁꯤ ꯇꯥꯔꯨꯕꯗ ꯅꯤꯃꯤꯁꯥꯗꯤ ꯏꯉꯛꯎꯔꯦ ꯏꯌꯥ ꯇꯧꯗꯨꯅ ꯉꯥꯛꯇꯪ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯁ ꯂꯧꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯅꯤꯃꯤꯁꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯔꯁꯇ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯇꯝꯂꯤ ꯑꯗꯨꯕꯨ ꯁꯨꯔꯁꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯕꯕꯥꯅ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯕꯁ ꯂꯧꯊꯣꯛꯑꯒ ꯄꯤꯔꯨꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ ꯉꯍꯥꯟꯈꯩꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯅ ꯇꯧꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯣꯝꯗꯅ ꯍꯣꯠꯅꯔꯦ ꯃꯇꯣꯝꯗ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏꯗꯤ ꯍꯟꯊꯕ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯁꯨꯔꯦꯁꯅ ꯆꯥꯕ ꯌꯥꯅꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯃꯇꯣꯝꯗꯅ ꯁꯦꯝꯂꯤ ꯅꯤꯃꯤꯁꯥꯗꯤ ꯃꯇꯣꯝꯗꯅ ꯏꯃꯨꯡꯒꯤ ꯅꯨꯄꯥꯁꯤꯡꯅ ꯆꯥꯅꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯖꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯠꯅꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯊꯠꯄ꯭ꯔꯥ ꯅꯤꯃꯤꯁꯥꯅ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯧꯈ꯭ꯔꯦ ꯁꯨꯔꯦꯁꯅ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯇꯣꯝꯗ ꯉꯥꯏꯔꯕꯅꯤꯅ ꯒ꯭ꯔꯥꯏꯟꯗꯔ ꯁꯤꯖꯤꯟꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯇꯦꯕꯜꯗꯣ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ ꯑꯗꯨꯕꯨ ꯅꯤꯃꯤꯁꯥꯒꯤꯗꯤ ꯃꯥꯒꯤ ꯃꯊꯧꯅꯤꯅ ꯐꯅ ꯍꯩꯅꯗꯦ ꯍꯪꯒꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯀꯠꯂꯒ ꯄꯩꯊꯣꯛꯇꯅ ꯌꯥꯝꯅ ꯍꯩꯅꯖꯗꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯤ ꯃꯥꯅ ꯍꯩꯅꯖꯗꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯒꯣꯏꯖꯕ ꯐꯥꯎꯖꯔꯤ ꯍꯩꯅꯗ ꯇꯦꯕꯜꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ
ꯑꯃꯨꯛ ꯀꯣꯟ ꯐꯦꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯈꯤ ꯑꯔꯦꯝꯕ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯍꯩꯅꯗ ꯗꯁꯕꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯩꯅꯗꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯃꯈꯨꯠ ꯍꯥꯝꯕꯗꯨꯗ ꯊꯕꯛ ꯑꯃ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯊꯕꯛ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯅꯕ ꯑꯃꯨꯛ ꯊꯣꯡꯒꯠꯄ ꯍꯧꯔꯦ ꯉꯁꯤꯗꯤ ꯃꯇꯣꯝꯗ ꯉꯥꯏꯔꯕꯅꯤꯅ ꯊꯕꯛ ꯈꯔ ꯀꯣꯝꯅꯅꯕ ꯍꯥꯏꯗꯅ ꯀꯨꯀꯔꯗ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯇꯟꯖꯥꯁꯤꯗ ꯁꯨꯔꯦꯁꯅ ꯉꯥ ꯂꯩꯔꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯈꯤ ꯁꯨꯔꯦꯁꯅ ꯆꯥꯕ ꯌꯥꯅꯕ ꯅꯨꯡꯇꯤꯒꯤ ꯍꯦꯟꯖꯥꯡ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯥ ꯁꯦꯝꯕꯁꯨ ꯅꯤꯃꯤꯁꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯛꯅꯔꯤ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯤꯐꯤꯟ ꯐꯥꯎꯕ ꯁꯦꯝꯕꯤꯔꯛꯇ꯭ꯔꯕ ꯁꯨꯔꯦꯁꯁꯨ ꯏꯀꯥꯏꯅ ꯈꯨꯝꯂꯤ ꯃꯇꯣꯝꯗ ꯉꯥꯏꯕꯗꯨꯗ ꯊꯕꯛ ꯌꯥꯝꯍꯟꯅꯤꯡꯗ꯭ꯔꯕ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯃꯀꯨꯕꯣꯛ ꯁꯨꯔꯦꯁꯀꯤ ꯆꯥꯛ ꯆꯥꯅꯅꯕ ꯁꯤꯜꯂꯤ ꯅꯤꯃꯤꯁꯥꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥꯛꯇꯨ ꯎꯔꯨꯔꯒ ꯁꯨꯔꯦꯁꯅ ꯅꯤꯃꯤꯁꯥꯗ ꯅꯣꯛꯃꯤ ꯍꯪꯂꯛꯏ ꯅꯪꯒꯤ ꯆꯥꯛꯁꯤ ꯀꯨꯀꯔꯗ ꯊꯣꯡꯕ꯭ꯔꯥ ꯈꯔ ꯊꯨꯅꯅꯕ ꯍꯥꯏꯗꯅ ꯀꯨꯀꯔꯗ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯕꯅꯤ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗꯗꯤ ꯀꯨꯀꯔꯗ ꯊꯣꯡꯒꯅꯨ ꯆꯐꯨꯗ ꯁꯤꯡꯅ ꯑꯣꯏꯅ ꯊꯣꯡꯉꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯅ ꯅꯤꯃꯤꯁꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛ ꯊꯥꯕ ꯃꯇꯝꯗ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯕꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯅꯤꯃꯤꯁꯥꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯅꯕ ꯇꯤꯐꯤꯟ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯨꯔꯦꯁꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯤ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯒ꯭ꯌꯥꯁ ꯀꯨꯀꯔꯗ ꯊꯣꯡꯍꯟꯒꯅꯨ ꯆꯐꯨꯗ ꯁꯤꯡꯅ ꯑꯣꯏꯅ ꯊꯣꯡꯍꯜꯂꯨ ꯑꯗꯨꯒ ꯁꯨꯔꯦꯁꯀꯤ ꯅꯨꯄꯤꯅꯗꯤ ꯍꯥꯏꯔꯤ ꯆꯥꯛꯀꯤ ꯆꯥꯛ ꯆꯞ ꯃꯥꯟꯅꯩ ꯀꯨꯀꯔꯗ ꯊꯣꯡꯉꯤꯕ ꯆꯥꯛꯇꯣ ꯍꯩꯅꯅꯕ ꯇꯧꯔꯣ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅꯗꯤ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯇꯧꯗꯅ ꯈꯥꯡ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯅꯨꯡꯊꯤꯜꯒꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯀꯣꯝꯂꯤꯉꯩꯗ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯔꯤ ꯑꯗꯨꯒ ꯁꯨꯔꯦꯁꯅꯗꯤ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯆꯧꯀꯤꯗ ꯐꯝꯃꯒ ꯐꯣꯟ ꯌꯦꯡꯂꯤ ꯅꯤꯃꯤꯁꯥꯅ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯔꯛꯄꯗ ꯃꯀꯨꯕꯣꯛꯅ ꯅꯨꯡꯊꯤꯜꯒꯤ ꯀꯩꯅꯣꯝꯃ ꯆꯥꯅꯅꯕ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯃꯤꯁꯥꯅ ꯍꯪꯂꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯊꯣꯡꯉꯔꯣꯏꯒꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯥꯕ ꯍꯣꯠ ꯀꯦꯁꯇ ꯐꯖꯅ ꯂꯩꯔꯤ ꯂꯩꯍꯧꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯀꯣꯟꯅꯔꯅꯤ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅꯗꯤ ꯂꯩꯒꯦ ꯂꯩꯖꯁꯅꯨ ꯅꯨꯡꯗꯥꯡꯗ ꯇꯟ ꯑꯣꯏꯅ ꯆꯥꯁꯤ ꯇꯟ ꯆꯥꯕꯅ ꯍꯛꯆꯥꯡ ꯐꯅꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯤꯃꯤꯁꯥ ꯂꯥꯏ ꯊꯃꯣꯏ ꯊꯥꯅꯅꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯁꯨꯔꯦꯁꯇꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯃꯥꯡꯒꯣꯜꯗ ꯆꯧꯀꯤꯗ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯍꯣꯡꯗꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯆꯥꯛꯈꯨꯝꯗ ꯇꯟ ꯍꯧꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯤ ꯃꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯩꯅꯁꯨ ꯊꯦꯡꯅꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯄꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕ ꯂꯣꯏꯔꯒ ꯂꯦꯝꯍꯧꯕꯁꯤꯡꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯆꯥꯔꯤꯕꯅꯤ ꯃꯁꯤꯗꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯠꯅꯕꯤꯅꯤ ꯅꯪꯅꯁꯨ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯀꯥꯏꯍꯟꯗꯅ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁ ꯃꯄꯥ ꯃꯆꯥꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯇꯦꯕꯜꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯤꯃꯤꯁꯥꯗꯤ ꯆꯥꯛꯈꯨꯝꯗ ꯄꯩꯔꯤꯕ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯕꯅꯤꯅ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯃꯤ ꯅꯤꯃꯤꯁꯥꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯛꯄꯗꯅ ꯕꯦꯁꯤꯟꯗꯨ ꯑꯃꯨꯛ ꯐꯨꯟꯁꯤꯜꯂꯛꯑꯦ ꯕꯦꯁꯤꯟꯗꯨꯃ ꯄꯤꯛ ꯊꯟꯅ ꯐꯠꯇꯕ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡ ꯆꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯎꯔꯨꯕꯗ ꯅꯤꯃꯤꯁꯥꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯖꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯕꯦꯁꯤꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯐꯠꯇꯕꯗꯨꯗ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯒ ꯐꯨꯟꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯑꯃꯃꯝꯇ ꯂꯧꯊꯣꯛꯂꯤ ꯕꯦꯁꯤꯟꯗ ꯐꯨꯟꯖꯤꯜꯂꯝꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯒ ꯗꯁꯕꯤꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯛꯄꯗꯅ ꯑꯃꯥꯡ ꯑꯁꯣꯏ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯍꯪꯒꯣꯏꯕꯅ ꯍꯦꯟꯃꯟꯗꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯟꯖꯟ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯕꯁꯨ ꯃꯈꯨꯠꯇꯒꯤ ꯃꯅꯝꯗꯤ ꯀꯣꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯤꯃꯤꯁꯥ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯔꯥꯡꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯍꯥꯞꯈꯤꯕ ꯗꯁꯕꯤꯟꯗꯣ ꯃꯄꯥꯟꯗ ꯍꯩꯗꯣꯛꯎꯅꯕ ꯌꯥꯝꯅ ꯍꯪꯒꯣꯏꯖꯅ ꯄꯨꯊꯣꯔꯛꯏ ꯅꯤꯃꯤꯁꯥꯗꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡꯒꯤ ꯃꯅꯝ ꯃꯍꯥꯗꯨꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯥꯅꯀꯤ ꯑꯌꯨꯛꯀꯤ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯅꯤꯃꯤꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯇ ꯖꯥꯅꯀꯤꯒ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯥꯒꯤ ꯄꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯅꯤꯃꯤꯁꯥ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯆꯥꯛꯁꯨ ꯊꯣꯡꯒꯠꯄ ꯍꯧꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯃꯀꯨꯕꯣꯛꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯃꯩ ꯍꯧꯒꯠꯂꯒ ꯆꯐꯨꯗ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯃꯁꯨ ꯅꯪꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯖꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯕꯦꯁꯤꯟ ꯃꯈꯥꯗꯨꯗꯤ ꯏꯁꯤꯡ ꯐꯠꯇꯕꯅ ꯄꯨꯝꯇꯥꯎ ꯇꯥꯎꯔꯝꯃꯦ ꯅꯤꯃꯤꯁꯥꯅ ꯄꯥꯛꯊꯔꯒ ꯌꯦꯡꯂꯨꯕꯗꯅ ꯕꯦꯁꯤꯟꯗꯒꯤ ꯐꯠꯇꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯏꯕ ꯄꯥꯏꯞꯇꯣ ꯂꯤꯛ ꯑꯣꯏꯔꯝꯃꯦ ꯂꯤꯛ ꯑꯣꯏꯔꯝꯃꯤꯕ ꯄꯥꯏꯞ ꯃꯄꯥꯗꯨꯗ ꯐꯠꯇꯕ ꯕꯣꯔꯥ ꯑꯃ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯕꯀꯦꯠ ꯑꯃꯁꯨ ꯊꯝꯖꯤꯜꯂꯒ ꯉꯁꯤꯒꯤꯗꯤ ꯌꯥꯅꯕ ꯁꯦꯝꯈ꯭ꯔꯦ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯁꯨꯔꯦꯁꯅ ꯁ꯭ꯀꯨꯜꯗ ꯄꯨꯈꯤꯅꯕ ꯇꯤꯐꯤꯟ ꯑꯃꯨꯛ ꯁꯦꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯐꯤꯔꯣꯜ ꯊꯨꯞꯄꯤꯉꯩꯗ ꯃꯇꯝ ꯑꯃꯗ ꯃꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯇꯝꯃꯤꯟꯅꯔꯝꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯏ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯖꯒꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯃꯤꯁꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯒ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯅꯤꯃꯤꯁꯥꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯅꯤꯃꯤꯁꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗꯤ ꯃꯣꯗꯔꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯕ ꯏꯃꯨꯡꯅꯤ
imung manunggi thabak khudimak amana amagi mateng pangnaba imungni imungi natragana chakhumgi thabak khudimakta nupigi mathawni ani inthokpa imungdi natte aduga make amarumdana nimisagi imungdi laikaina samajni ijat tawnaba ahal laman yeng makhada leiba thainigi wakhalonda leiba imungni mapal thongda ahal laman thaksi kasi naiba miyamna samaj tawnaba mafam oijarabasu imung asidadi thabak khudimak nupigini haduna inthokduna thamlibani mathangi sendana nimisa fi sunanaba firol khara washing machine da hapjalami atubu makubongna nokwi nomi nimisa da hairi machine fi suragadi kuina chalaroi aduna aigi phuri firol da machine da sugunu khunna oina su nimisa su makubongna haiba matungina makhunna oina fi suri mathangi sendana surasna school halakpada nimisana pipe semnanaba plumber di kobi khraba hangli adugu surasna di ilailana khumdorai aidi kawre hayeng oina kawrage nimisagi di ayuk nungdang chakhumgi thabak kolik wairam sengba sina magi mathau oiribani hana tawriba thabak singsigi mathakta besin phunbagi amangba phatta haudi makhunna kothokpa kon phengba loragana chakhumda chairaba sindu amuk tasin khumjinba wai taithokpa hana numit khudingi toramba thabak singsigi mathakta besin pipe leak oibagi pipe makhada thamkhiba phattaba ising yabo bucket lauthokpa aduga phattaba isingna punglup lupluba boradu anauba muk sindokpagi thabak su hapjale mayam sina nimisadi tumbada fawa phatta haudi lukhak jagum ngakta ure hangoibana masado leifam khangdri mathangi ayuktana surasna yoga tawringeda nimisana ikoi koina changlaklaga hairi ma chakhum changba yadre surasna khumlai ayukki breakfast ai leirurage aduga chak thongnabana lekai thabak subi usado ina kawrage matang asida nimisana ikoi koina hairi magi sanitary pad leitre aduna breakfast lawruba halakpada amutta yawbiro surasti ingangak lure aduba nimisada talli lerik pangamoi haibadi ngamjadre aduna ithak thakana khoi haramaga chatkhi mathangi sendana nimisa matomda phamlaga classical jagoi khara yeng lerami tanja sida usa lakle usana harai breakfast ti mapandagi leraklani haire aduna thabak khara komingi sida imungi wairam sitpa hawrage ekoigi yumdadi ka ani khaktani aduna wai sitpada kaisu wade aduba noi yumgi ka mayam si wai sitpa lorakpadadi thabak ama oirani nimisa su nokmi khumi achauba thabak amani masih matungdana nimisa su usagi mateng pangna punna wai teminari usana di hairi sigumba matam sida imungi thabakti amata tawnadabani akhoi imagi matamdadi imungi wasit waram tawbudi lairadana imungda phawa lehanade mapanda lehali hai aduba haujikti matungina khara makhaidi komthoraklai usana amu makha tarai aidi asigumba matamdasu mina thabak pukorakladi thabak su adum chatli migi imungdadi chakhumsu adum changi aina haidoktrabanina kananabu khangdoino haiduna masa matomda sunokjari ngasidi chakhumgi thabak khudimak usana tawkhre maramaduna mawayamna petpa suresu manamanin naidana matomda tumina chak chari hawi hawte amata haikidre mathangi sindana surasnadi magi satrasingda imung manung haibagi artha takli afaba samaj ama haibasi afaba imungdagi oiri imung amada leiriba matai manawna amatta oina amana amagi mateng pangnarba matam adu khaktada santi leiba imung lemjana fam oiba imung hama haibada oi masidagi hendoktana imung amada leiriba thakshi khasi asina samasudagi masak lepkadoribani lairekta iriba khudemu mamutana khangliba angangsingda ningthina takbiriba oja masabaknadi imung manunggi artha asi thabak oina mapung phanadi amukta phawba tawkhidribani mathangi sendana nimisana toromba chakhonggi thabak khudemu usana loinamak tawkre chutney semba matana grinder seasonai aduga chaksu cooker da thongi adubu mina laklaga thongbirabanina suresna hawi hawte hainai hainade amata haide usana imungi washit waram loraga nimisagi chak henjang magi kada mu thinjinbirei nimisadi magi kadagi hendoktana leire aduna nimisana usada hairi aigi chak sarukti ai adum laaga lawjageda usana hairi adumaina ge tawba yabanate chakhom manakta nangna changlammi haiba pause nangi nakubunga taradi ekhoi nimakta thina cherakani imungi thabakta mi neklaga tawhanba haiba sitabu machu tade lakliba miyoy dudi paisa gi damak lakpani thabak loiraga lore sengba sengdaba phajadaba kaisu thoidokte matam kharadi imungi thabak khudimak usana loina khonakre mathangi sendana nimisa amuk hana chakhum changduna thabak tawa hore suresna chaba yanaba henjang makhal matel kaya ma semba saba hore thabak mayam sigi mathakta leak oikhiba pipe tagi chentharakpa phattaba isingi bucket sindokpa bora thajinba su yawribani mathangi sendana suresh mapa machana chak charingeda nimisana magi nupada ikoi koina wa ma haudorakli aisu thabak tawningi adun thabak ki interview ma yawge suresh na diyam haraujana hanglai kari thabak kinone suresh na sumamo nupida hanglai kari thabak ki interview no ibema nimisana khumlai
ꯗꯥꯟꯁꯀꯤ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯀꯧꯔꯤ ꯊꯕꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯏ ꯅꯤꯃꯤꯁꯥꯒꯤ ꯅꯨꯄꯥ ꯁꯨꯔꯖꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯥꯏꯔꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯨ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛ ꯁꯨꯔꯦꯁꯅꯗꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯤꯃꯤꯁꯥ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯨꯔꯖꯁꯨ ꯃꯄꯥꯅ ꯊꯤꯡꯂꯝꯂꯕꯅꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯥꯎꯔꯨꯔꯅꯨ ꯀꯣꯟꯅ ꯇꯨꯡꯗ ꯌꯦꯡꯉꯁꯤ ꯅꯤꯃꯤꯁꯥꯁꯨ ꯄꯥꯝꯗ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯃꯅꯦꯝꯕꯣꯛꯇ ꯀꯣꯜ ꯇꯧꯔꯒ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯊꯥꯖꯤꯜꯂꯣ ꯈꯜꯂꯛꯀꯅꯤ ꯈꯜꯂꯛꯑꯣꯏꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯊꯕꯛꯇꯨꯕꯨ ꯈꯟꯖꯔꯛꯂꯗꯤ ꯃꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯤꯡꯕꯕꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯤꯃꯤꯁꯥꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯔꯨꯔꯒ ꯃꯊꯃꯣꯏ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯖ ꯅꯤꯃꯤꯁꯥꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯗꯤꯅꯔ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯅꯔ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯁꯨꯔꯖꯇꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕꯗ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯩ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯗꯤ ꯇꯦꯕꯜꯒꯤ ꯃꯆꯤꯗ ꯃꯥꯡ ꯑꯁꯣꯏ ꯐꯠꯇꯕ ꯃꯔꯨ ꯃꯔꯥꯡ ꯑꯃꯠꯇ ꯂꯪꯊꯣꯛꯇꯦ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯆꯥꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯄꯤ ꯃꯁꯤ ꯎꯔꯨꯔꯒ ꯅꯤꯃꯤꯁꯥꯅꯗꯤ ꯀꯩꯁꯨ ꯈꯟꯊꯔꯨꯗꯅ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯃꯄꯥꯟ ꯊꯣꯔꯛꯑꯒꯗꯤ ꯇꯦꯕꯜ ꯃꯦꯅꯔ ꯉꯥꯛꯅ ꯆꯠꯄ ꯑꯣꯏꯔꯦ ꯁꯨꯔꯖꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯃꯦꯅꯔꯁꯤꯅ ꯀꯩꯗꯧꯔꯕ ꯅꯤꯃꯤꯁꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗꯗꯤ ꯉꯥ ꯃꯔꯨ ꯃꯔꯥꯡꯗꯣ ꯇꯦꯕꯜꯗ ꯃꯆꯤꯗ ꯄꯪꯊꯝꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯣꯇꯦꯜꯗꯗꯤ ꯃꯔꯨ ꯃꯔꯥꯡ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯆꯤꯟꯕꯁꯤꯗ ꯍꯥꯏꯕꯅꯤ ꯁꯨꯔꯖꯅ ꯅꯤꯃꯤꯁꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯦꯅꯔꯅꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯃꯤꯁꯥꯗꯤ ꯃꯇꯣꯝꯗ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯍꯧꯔꯤ ꯆꯥꯛ ꯆꯥꯁꯤ ꯀꯗꯥꯏ ꯆꯥꯔꯣꯏꯁꯤ ꯀꯗꯥꯏ ꯅꯨꯃꯤꯠꯇꯨꯃ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯁꯨꯔꯖꯇꯤ ꯃꯌꯨꯝ ꯍꯜꯂꯛꯂꯒꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯄꯩꯊꯣꯛꯑꯒ ꯂꯩꯔꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯤꯃꯤꯁꯥꯅꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯗꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯔꯖꯅꯗꯤ ꯄꯩꯊꯣꯛꯑꯒ ꯉꯛꯆꯥꯎ ꯊꯦꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯁꯥꯅ ꯂꯥꯜꯂꯦ ꯈꯪꯖꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯅꯤꯃꯤꯁꯥ ꯃꯥꯅ ꯀꯩꯝꯇ ꯂꯥꯟꯗ꯭ꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯈꯠꯅꯔꯒ ꯄꯩꯊꯣꯛꯑꯒ ꯂꯩꯅꯕꯗꯨ ꯄꯥꯝꯗꯕꯗꯒꯤ ꯌꯥꯅꯤꯡꯗ ꯍꯥꯏꯅꯤꯡꯗꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤ ꯅꯤꯃꯤꯁꯥꯅ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯨꯔꯖꯁꯨ ꯍꯥꯟꯅꯒꯨꯝ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯤꯃꯤꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁꯨꯔꯖ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯊꯣꯔꯛꯈꯤ ꯅꯤꯃꯤꯁꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯑꯒ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯄꯥꯏꯞ ꯁꯦꯝꯅꯅꯕ ꯄ꯭ꯂꯝꯕꯔꯗꯣ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯑꯗꯨꯕꯨ ꯁꯨꯔꯖꯅꯗꯤ ꯀꯔꯦꯝꯅꯅ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯉꯔꯥꯡꯁꯨ ꯁꯨꯔꯖꯅ ꯁꯥꯎꯁꯤꯟꯅꯔꯒ ꯅꯤꯃꯤꯁꯥꯗ ꯅꯝꯗꯅ ꯂꯥꯜꯂꯦ ꯍꯥꯏꯍꯟꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅ ꯗꯥꯟꯁꯀꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯅꯤꯃꯤꯁꯥꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯦꯟꯖꯥꯡ ꯁꯦꯝꯂꯤꯉꯩꯗ ꯁꯨꯔꯖꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯔꯛꯈꯤ ꯅꯤꯃꯤꯁꯥꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯔꯖꯀꯤ ꯃꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯗꯤꯄꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯗꯤꯄꯛꯅ ꯃꯈꯣꯜ ꯏꯆꯥꯎ ꯆꯥꯎꯈꯩ ꯋꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡꯁꯦ ꯆꯠꯄꯗ ꯄꯣꯝꯈꯠꯂꯦ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯣꯏꯒꯤꯁꯤꯗ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯤ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯁꯨꯔꯦꯁꯅ ꯅꯤꯃꯤꯁꯥꯗ ꯆꯥ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯤꯄꯛꯅꯗꯤ ꯁꯨꯒꯔ ꯂꯥꯛꯀꯗ꯭ꯔꯥ ꯀꯤꯖꯩ ꯍꯥꯏꯗꯅ ꯕꯣꯝ ꯌꯥꯎꯗꯕ ꯆꯥ ꯑꯣꯏꯅ ꯁꯦꯝꯃꯣ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯤꯄꯛꯀꯤ ꯅꯨꯄꯤꯅꯗꯤ ꯅꯪꯅ ꯁꯪꯒꯣꯝ ꯌꯥꯎꯗꯕ ꯆꯥ ꯊꯛꯅꯤꯡꯉꯒ ꯃꯌꯥꯝꯗ ꯑꯌꯦꯠꯄ ꯑꯣꯏꯍꯜꯂꯦ ꯗꯤꯄꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯍꯛꯆꯥꯡ ꯐꯅꯕꯅꯤ ꯑꯗꯨ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯕꯁꯤda ꯁꯨꯔꯖꯅ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯤ ꯑꯃꯁꯨ ꯌꯥꯅꯅꯕ ꯆꯥ ꯑꯅꯤꯃꯛ ꯁꯦꯝꯃꯣ ꯆꯤꯟꯅ ꯍꯥꯏꯕꯗꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯅꯤꯃꯤꯁꯥꯗꯗꯤ ꯊꯕꯛ ꯑꯅꯤ ꯊꯣꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯤꯃꯤꯁꯥꯅ ꯆꯥ ꯄꯨꯊꯣꯔꯛꯏ ꯑꯗꯨꯕꯨ ꯗꯤꯄꯛꯅꯗꯤ ꯆꯥ ꯂꯣꯟꯕ ꯃꯇꯝꯗ ꯏꯂꯥꯏꯆꯤ ꯍꯥꯞꯄꯤꯒ ꯍꯥꯞꯇꯦꯒ ꯆꯥ ꯀꯝꯗꯧꯅ ꯂꯣꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯗꯥꯡ ꯑꯃꯨꯛ ꯊꯥꯗ ꯂꯩꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯔꯦꯁꯅ ꯗꯤꯄꯛꯀꯤ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯗꯤ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯃꯁꯤꯗꯁꯨ ꯗꯤꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡꯗꯣ ꯑꯩ ꯊꯣꯡꯉꯒꯦ ꯅꯨꯄꯤꯁꯤꯡꯁꯦ ꯄꯣꯊꯥꯖꯔꯁꯅꯨ ꯅꯨꯄꯤꯁꯤꯡ ꯄꯣꯊꯥꯖꯔꯁꯅꯨꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯗꯤ ꯇꯦꯕꯜꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ ꯅꯤꯃꯤꯁꯥꯅ ꯃꯄꯥꯟꯗꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯈꯨꯝꯗꯁꯨ ꯄꯨꯝꯆꯥꯏ ꯆꯥꯏ ꯂꯩꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯎ ꯃꯆꯨ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗ ꯈꯛꯇ ꯅꯠꯇꯦ ꯍꯦꯟꯖꯥꯡ ꯁꯦꯝꯐꯝ ꯇꯦꯕꯜꯗꯒꯤ ꯍꯧꯔꯒ ꯆꯥꯛꯈꯨꯝꯒꯤ ꯐ꯭ꯂꯣꯔ ꯐꯥꯎꯕ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤꯕꯅꯤ ꯆꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯀꯝꯗꯧꯅ ꯁꯦꯡꯗꯣꯛꯀꯅꯤ ꯈꯟꯅ ꯃꯊꯥ ꯁꯥꯅ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯤꯄꯛꯀꯤ ꯅꯨꯄꯤ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇꯣ ꯃꯥꯁꯨ ꯌꯥꯎꯒꯦ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗꯦꯅ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯗꯨꯗ ꯀꯝꯗꯧꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎ ꯍꯥꯏꯔꯨꯅꯤ
ꯅꯤꯃꯤꯁꯥ ꯑꯆꯥꯏꯕꯁꯤꯡꯗꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯇꯪ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯤ ꯀꯝꯗꯧꯅ ꯁꯦꯡꯗꯣꯛꯀꯅꯤ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯆꯥ ꯑꯅꯤ ꯈꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯅꯤꯃꯤꯁꯥꯁꯨ ꯏꯁꯧ ꯂꯥꯡꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯈꯛꯇꯪ ꯂꯣꯜꯂꯤ ꯅꯤꯃꯤꯁꯥꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯅꯤꯃꯤꯁꯥꯅ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯁꯤꯡ ꯑꯗꯨ ꯑꯍꯜꯁꯤꯡꯗ ꯄꯤꯔꯦ ꯑꯗꯨꯒ ꯁꯨꯔꯖꯀꯤ ꯆꯥ ꯁꯔꯨꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯅꯤꯃꯤꯁꯥꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯄꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯤꯄꯛꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯁꯤ ꯅꯤꯃꯤꯁꯥꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯗꯤꯄꯛꯅꯗꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯈꯨꯝꯂꯛꯏ ꯆꯥꯛꯈꯨꯝꯒꯤꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯍꯧꯔꯤꯒꯦ ꯆꯥꯛ ꯍꯦꯟꯖꯥꯡꯁꯨ ꯑꯩꯅ ꯂꯣꯏ ꯊꯣꯡꯕꯤꯔꯤꯅꯤ ꯅꯤꯃꯤꯁꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯕ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁꯨꯔꯦꯁꯅ ꯆꯤꯊꯤ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯈꯤ ꯆꯤꯊꯤꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯅꯤꯃꯤꯁꯥ ꯀꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯤ ꯅꯤꯃꯤꯁꯥꯅ ꯑꯦꯟꯚꯦꯂꯞ ꯍꯥꯡꯗꯣꯛꯑꯒ ꯆꯤꯊꯤꯗꯣ ꯄꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯀꯨꯕꯣꯛ ꯁꯨꯔꯦꯁꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤ ꯆꯤꯊꯤꯅꯣ ꯅꯤꯃꯤꯁꯥꯅ ꯌꯥꯝꯅ ꯀꯤꯖꯅ ꯈꯨꯝꯂꯛꯏ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯄ ꯂꯦꯇꯔꯅꯤ ꯁꯨꯔꯦꯁꯅ ꯅꯣꯛꯃꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯗꯥꯏꯅꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯅ ꯊꯤꯡꯈꯤꯕꯅꯤ ꯃꯌꯥꯝꯅ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯅꯤꯃꯤꯁꯥꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯁꯇꯔ ꯂꯣꯏꯔꯕꯤ ꯅꯨꯄꯤꯅꯤ ꯃꯇꯝ ꯑꯃꯗ ꯃꯥꯁꯨ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯊꯤꯡꯕꯗꯒꯤ ꯇꯧꯈꯤꯗꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯊꯕꯛ ꯑꯃꯃꯝ ꯇꯧꯖꯔꯤꯕꯁꯤ ꯇꯧꯔꯝꯂꯣꯏ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯃꯧꯅ ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯏꯃꯨꯡ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯊꯥꯖꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯗ ꯍꯪꯉꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯅꯤꯃꯤꯁꯥ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯁꯨꯔꯖꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯤ ꯊꯕꯛꯇꯣ ꯅꯉꯣꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯅꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯇꯧꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨꯁꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯍꯜꯂꯦ ꯁꯨꯔꯖꯅ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯅꯤꯃꯤꯁꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯇꯦ ꯁꯨꯔꯖꯅ ꯑꯃꯨꯛ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯔꯝꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯒꯤ ꯃꯦꯅꯔꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯅꯤꯃꯤꯁꯥꯗꯤ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛꯈꯨꯝꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯁꯕꯔꯤꯃꯂꯥ ꯇꯦꯝꯄꯜꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯑꯌꯨꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯡꯗꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯃꯁꯨ ꯅꯪꯅꯅꯕ ꯍꯥꯏꯗꯅ ꯅꯨꯡꯗꯥꯡꯒꯤ ꯍꯦꯟꯖꯥꯡꯗꯣ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯁꯨ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯅꯤꯡꯊꯤꯅ ꯈꯥꯏꯗꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯖꯅ ꯇꯨꯝꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯅꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯕꯤ ꯎꯁꯥ ꯀꯧꯔꯒ ꯅꯤꯃꯤꯁꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯂꯤ ꯑꯗꯨꯒ ꯁꯨꯔꯦꯁꯅ ꯏꯃꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯖ ꯃꯄꯥ ꯃꯆꯥꯗꯤ ꯂꯥꯏꯁꯪꯗ ꯄꯨꯟꯅ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯅ ꯂꯥꯏꯁꯪꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯃꯤꯁꯥꯗꯤ ꯁꯨꯔꯖ ꯃꯈꯣꯏꯅꯤꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯔꯛꯑꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯇꯣꯝꯗ ꯂꯩꯔꯨꯅꯕ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯅꯨꯄꯥꯁꯤꯡꯒꯤ ꯆꯥꯅꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯊꯥꯡꯗꯣꯔꯛꯏ ꯍꯦꯟꯖꯥꯡꯗꯨ ꯎꯕꯗ ꯁꯨꯔꯖꯅ ꯍꯪꯂꯛꯏ ꯃꯁꯤꯗꯤ ꯉꯔꯥꯡꯒꯤ ꯍꯦꯟꯖꯥꯡ ꯅꯠꯇ꯭ꯔꯥ ꯅꯤꯃꯤꯁꯥꯅ ꯈꯨꯝꯂꯛꯏ ꯉꯔꯥꯡ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯁꯥꯍꯟꯕꯅꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯁꯨꯔꯦꯁꯇꯤ ꯁꯣꯛꯍꯩꯗꯕ ꯊꯦꯡꯍꯩꯗꯕ ꯄꯣꯠ ꯊꯦꯡꯂꯨꯔꯕꯒꯨꯝ ꯍꯔꯦ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯔꯖꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩ ꯃꯅꯨꯡꯗꯗꯤ ꯉꯔꯥꯡꯒꯤ ꯄꯣꯠꯆꯩ ꯄꯤꯖꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯤꯃꯤꯁꯥꯅꯁꯨ ꯀꯤꯖꯅ ꯈꯨꯝꯂꯤ ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯔꯖꯅꯗꯤ ꯊꯥꯖꯗꯦ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯥꯗꯨꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯤꯃꯤꯁꯥ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯄ ꯊꯣꯔꯛꯈꯤ ꯐꯠꯇ ꯍꯥꯎꯗꯤ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒꯅ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯨꯔꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯔꯥꯃꯥꯗꯦꯕꯤ ꯂꯥꯛꯂꯝꯃꯤ ꯔꯥꯃꯥꯗꯦꯕꯤꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯁꯨꯔꯦꯁꯇ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯃꯥꯕꯨ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯀꯩꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯖꯥꯠꯂꯥ ꯁꯨꯔꯦꯁꯁꯨ ꯁꯨꯛꯊꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯊꯣꯏꯅ ꯍꯦꯟꯅ ꯇꯥꯛꯅꯔꯨꯗꯣꯏꯅꯣ ꯃꯕꯨꯡꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯔꯥꯃꯥꯗꯦꯕꯤꯅꯗꯤ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥꯕꯨ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯂꯛꯇ꯭ꯔꯒꯅ ꯑꯩꯅ ꯇꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯂꯩꯔꯤꯕ ꯀꯥ ꯃꯆꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯔꯥꯃꯥꯗꯦꯕꯤꯅ ꯂꯥꯎꯊꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯁꯨꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯌꯥꯕ ꯐꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯀꯧꯅꯥꯅ ꯁꯥꯕ ꯐꯛ ꯑꯃ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯔꯝꯃꯤ ꯀꯧꯅꯥꯒꯤ ꯐꯛ ꯃꯊꯛꯇ ꯇꯨꯝꯃꯨ ꯍꯥꯏꯔꯝꯃꯒ ꯔꯥꯃꯥꯗꯦꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯔꯥꯃꯥꯗꯦꯕꯤꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ
ꯃꯕꯨꯡ ꯑꯃꯗꯤ ꯃꯌꯥ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯤ ꯏꯃꯨꯡꯒꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯃꯥꯗꯦꯕꯤꯅ ꯅꯤꯃꯤꯁꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯤꯟꯖꯜꯂꯛꯈꯤ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯑꯇꯣꯟꯕ ꯖꯤꯕ ꯑꯃꯗ ꯍꯥꯏꯕꯒꯨꯝ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯃꯨ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ ꯀꯅꯥꯝꯇꯒ ꯎꯅꯒꯅꯨ ꯃꯈꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤ ꯅꯤꯃꯤꯁꯥꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯖꯦꯜꯗ ꯂꯩꯕ ꯕꯣꯟꯗꯤ ꯑꯃꯒꯨꯝꯅ ꯑꯄꯤꯛꯄ ꯑꯃꯝꯕ ꯀꯥꯈꯨꯗꯨꯒꯤ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯐꯛ ꯃꯊꯛꯇ ꯐꯝꯃꯒ ꯃꯇꯣꯝꯗ ꯆꯥꯛ ꯆꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯤ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯀꯝꯗꯧꯅ ꯊꯝꯕꯤꯔꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯨꯝꯂꯛꯏ ꯃꯌꯥꯝꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡꯗꯨꯗ ꯆꯠꯅꯔꯤꯕꯗꯣ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯏꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯗ ꯅꯪꯒꯤ ꯕꯕꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯗꯕ తాꯔꯕꯁꯨ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯆꯠꯅꯕꯤꯗꯨꯁꯨ ꯅꯪꯅ ꯏꯟꯕ ꯇꯥꯕꯅꯤ ꯅꯤꯃꯤꯁꯥꯗꯤ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯗ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯨꯄꯤꯕꯨ ꯁꯃꯥꯖ ꯑꯁꯤꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯤ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯨ ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯕ ꯍꯛ ꯐꯪꯐꯝ ꯊꯣꯛꯏ ꯃꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯙꯤꯀꯥꯔ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤ ꯁꯨꯔꯦꯁꯁꯨ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎꯁꯦ ꯃꯕꯨꯛꯅꯤꯡ ꯆꯪꯅꯗꯤ ꯇꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯥꯗꯦꯕꯤꯅ ꯅꯤꯃꯤꯁꯥꯗ ꯍꯥꯏꯔꯤ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯁꯨꯗꯣꯛꯑꯣ ꯑꯗꯨꯒ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯨꯅ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯐꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯨꯡꯗꯅ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯈꯤꯛꯇꯣꯛꯑꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯜ ꯑꯃꯠꯇ ꯏꯃꯨꯡꯗ ꯁꯨꯕ ꯆꯥꯝꯕ ꯌꯥꯗꯦ ꯇꯨꯔꯦꯟꯗ ꯑꯣꯏꯅ ꯁꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥꯅ ꯇꯨꯔꯦꯜꯗꯒꯤ ꯏꯔꯨꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯊꯠꯂꯒ ꯃꯅꯝ ꯅꯝꯂꯨꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯨꯔꯦꯁꯅ ꯂꯥꯎꯔꯛꯏ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯅꯤꯃꯤꯁꯥꯅ ꯈꯨꯝꯃꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯃꯅꯝ ꯅꯝꯕꯅꯤ ꯁꯨꯔꯦꯁꯅꯗꯤ ꯅꯤꯃꯤꯁꯥꯅ ꯑꯆꯧꯕ ꯄꯥꯞ ꯑꯃ ꯇꯧꯔꯕꯒꯨꯝ ꯁꯣꯜꯂꯤ ꯍꯔꯦ ꯄꯨꯟꯃꯛ ꯃꯥꯡ ꯇꯥꯛꯑꯦ ꯏꯃꯨꯡꯒꯤ ꯅꯨꯄꯥꯁꯤꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯇꯨꯜꯁꯤ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ ꯅꯤꯃꯤꯁꯥ ꯃꯁꯥꯃꯛꯀꯤ ꯏꯃꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯖꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯥꯗꯦꯕꯤꯅ ꯏꯃꯨꯡꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯈꯨꯗꯤꯡꯃꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯅꯤꯃꯤꯁꯥꯒꯤꯗꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯄꯤꯛꯄ ꯑꯃꯝꯕ ꯀꯥꯈꯨꯗꯨꯗ ꯃꯇꯣꯝꯗ ꯂꯩꯍꯜꯂꯤ ꯇꯟꯖꯥꯁꯤꯗ ꯎꯁꯥ ꯂꯥꯛꯂꯒ ꯄꯩꯁꯥ ꯈꯤꯇ ꯄꯨꯒꯦ ꯍꯥꯏꯔꯤ ꯅꯤꯃꯤꯁꯥꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯄꯔꯁꯇꯨ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯧꯅꯤꯡꯕ ꯄꯩꯁꯥꯗꯨ ꯕꯦꯛꯇꯒꯤ ꯂꯧꯊꯣꯛꯑꯣ ꯃꯥꯗꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ ꯅꯤꯃꯤꯁꯥꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯔꯥꯃꯥꯗꯦꯕꯤ ꯆꯪꯂꯛꯑꯒ ꯑꯃꯨꯛ ꯅꯤꯃꯤꯁꯥꯗ ꯆꯩꯔꯛꯏ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯃꯄꯥꯟꯗ ꯐꯧꯔꯤꯕ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯂꯣꯏꯅ ꯎꯔꯅꯤ ꯅꯤꯃꯤꯁꯥꯅ ꯈꯨꯝꯃꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝꯗ ꯀꯪꯍꯟꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯐꯔꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯔꯥꯃꯥꯗꯦꯕꯤꯅꯗꯤ ꯅꯃꯥ ꯅꯄꯥꯅ ꯀꯩꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯏꯃꯨꯡꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯉꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯖꯥꯅꯀꯤꯅ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗ ꯂꯦꯞꯄꯒ ꯅꯤꯃꯤꯁꯥ ꯍꯟꯖꯟꯅ ꯀꯧꯔꯛꯏ ꯅꯤꯃꯤꯁꯥꯅꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯀꯥꯈꯨꯗꯨꯗꯒꯤ ꯈꯨꯝꯃꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯁꯪꯒꯣꯝꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨم ꯊꯝꯂꯝꯃꯣ ꯍꯥꯏꯔꯤ ꯖꯥꯅꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯎꯍꯟꯒꯦ ꯇꯧꯕꯅꯤ ꯅꯤꯃꯤꯁꯥꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯖꯥꯅꯀꯤꯅ ꯃꯈꯧꯔꯤꯗ ꯁꯤꯔꯤꯕ ꯂꯥꯏꯒꯤ ꯁꯔꯤꯛꯇꯨ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯑꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯃꯨꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯅꯤꯃꯤꯁꯥꯅ ꯄꯥꯈꯠꯆꯅ ꯈꯨꯝꯂꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯑꯗꯨꯕꯨ ꯖꯥꯅꯀꯤꯗꯤ ꯅꯤꯃꯤꯁꯥꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯃꯤꯁꯥꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯀꯥꯗꯨꯒꯤ ꯂꯩꯕꯥꯏ ꯃꯈꯥꯗ ꯅꯤꯃꯤꯁꯥꯅ ꯐꯝꯂꯝꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩ ꯆꯪꯉꯛꯀꯅꯣ ꯍꯥꯏꯔꯤꯗꯤ ꯅꯤꯃꯤꯁꯥꯅꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯠꯅꯔꯤꯕ ꯁꯃꯥꯖꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯨꯅꯤ ꯅꯤꯃꯤꯁꯥ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯖꯥꯅꯀꯤꯅ ꯅꯣꯛꯃꯤ ꯅꯤꯃꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯔꯥ ꯈꯔ ꯄꯤꯔꯛꯏ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗ ꯄꯨꯔꯛꯄꯅꯤ ꯅꯤꯃꯤꯁꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯁꯤꯗ ꯍꯔꯥꯎ ꯍꯩꯁꯤꯡꯗꯨ ꯂꯧꯍꯧꯔꯤ ꯑꯗꯨꯒ ꯖꯥꯅꯀꯤꯗ ꯍꯥꯏꯔꯤ ꯅꯪꯁꯨ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯁꯨꯔꯦꯁ ꯃꯄꯥ ꯃꯆꯥꯗꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯜꯂꯒ ꯏꯃꯨꯡꯗ ꯂꯥꯏꯒꯤ ꯏꯁꯩ ꯁꯛꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯅꯤꯃꯤꯁꯥꯗꯤ ꯅꯨꯃꯤꯠ 5-6ꯅꯤ ꯂꯩꯕꯥꯛ ꯃꯊꯛꯇ ꯇꯨꯝꯂꯛꯄꯒꯤ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯈꯤꯔꯥꯡ ꯇꯧꯔꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯒꯗꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯤꯃꯤꯁꯥꯅ ꯇꯨꯔꯦꯜꯗꯒꯤ ꯏꯔꯨꯖꯕ ꯍꯜꯂꯛꯄꯗ ꯁꯨꯔꯁꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯁꯨꯔꯁꯇ ꯃꯥꯕꯨ ꯎꯗꯅꯕ ꯍꯥꯏꯗꯅ ꯅꯤꯃꯤꯁꯥ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯆꯩ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯁꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯇꯨꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯅꯤꯃꯤꯁꯥꯁꯨ ꯀꯩꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ
ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯁꯨꯔꯖꯇꯤ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨꯅ ꯃꯈꯣꯡꯗ ꯅꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯇꯧ ꯑꯁꯤꯗ ꯅꯤꯃꯤꯁꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯨꯔꯖꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯀꯗꯥꯏ ꯁꯣꯛꯀꯦ ꯍꯥꯏꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯅꯗꯤ ꯅꯤꯃꯤꯁꯥꯗ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯂꯥꯏ ꯈꯨꯔꯝꯃꯤꯉꯩ ꯃꯅꯨꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯤꯃꯤꯁꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯅꯤꯃꯤꯁꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯤꯃꯤꯁꯥꯒꯤꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯅꯤꯃꯤꯁꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯁꯦꯟꯅꯕ ꯂꯥꯏ ꯁꯩꯕꯥꯔꯤ ꯑꯗꯨꯅ ꯁꯨꯔꯖꯇ ꯍꯥꯏꯔꯤ, ꯂꯥꯏ ꯈꯨꯔꯝꯃꯤꯉꯩ ꯃꯅꯨꯡꯗ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯃꯤꯒ ꯁꯣꯛꯅꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯃꯥꯡꯕ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯟꯊꯤ ꯃꯆꯦꯠ ꯑꯃ ꯆꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯟ ꯃꯌꯨꯡ ꯊꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯗꯤ ꯊꯥꯏꯅ ꯇꯧꯅꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯍꯣꯡꯂꯕꯅꯤꯅ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗ 3ꯂꯛ ꯍꯟꯅ ꯂꯨꯞꯊꯣꯛꯀꯗꯕꯅꯤ꯫ ꯁꯨꯔꯖꯁꯨ ꯂꯥꯏ ꯁꯩꯕꯥꯔꯤꯅ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯀꯨꯝꯊꯔꯒ 3ꯂꯛ ꯍꯟꯅ ꯂꯨꯞꯊꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯃꯒ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤ, ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯤ, ꯂꯥꯏꯁꯪꯗ ꯆꯪꯕ ꯌꯥꯏꯗꯦ ꯈꯥꯏꯗꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ, ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯈꯛꯇꯪꯗ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯤꯃꯤꯁꯥꯗꯗꯤ ꯃꯁꯥꯃꯛꯇ ꯊꯦꯡꯅꯔꯕꯅꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ, ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯔꯥꯃꯥꯗꯦꯕꯤꯒꯨꯝꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ, ꯃꯈꯣꯏꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ, ꯃꯈꯣꯏꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯤꯕ ꯑꯣꯏꯅ ꯎꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯥꯗꯦꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯅꯤꯃꯤꯁꯥꯅ ꯂꯩꯔꯤꯕ ꯀꯥꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯧꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯈ꯭ꯔꯒꯦ꯫ ꯍꯌꯦꯡꯒꯤ ꯑꯂꯣꯏꯕ ꯂꯥꯏ ꯈꯨꯔꯝꯕ ꯅꯨꯃꯤꯠꯁꯤꯗꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯨꯒꯦ, ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯦꯁꯕꯨꯛꯀꯤ ꯚꯤꯗꯤꯑꯣꯗ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯌꯨ ꯉꯥꯎꯕ ꯅꯍꯥ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯀꯥꯝꯄꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯗꯧꯔꯦ, ꯁꯃꯥꯖ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯊꯤꯅ ꯆꯩꯔꯤ꯫ ꯃꯁꯤꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯖꯕ ꯒꯥꯔꯤ ꯐꯥꯎꯕ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯦꯁꯀꯤ ꯃꯌꯨꯝꯗꯁꯨ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯁꯩꯕꯥꯔꯤꯒ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥꯗ ꯍꯥꯏꯔꯤ, ꯂꯝꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯁꯦꯌꯔ ꯇꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯤꯒꯤ ꯃꯔꯝꯗ ꯀꯃꯦꯟ ꯐꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯀꯃꯦꯟꯗꯨ ꯎꯔꯨꯕꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯕꯅꯤ, ꯅꯍꯥ ꯃꯌꯥꯝ ꯍꯧꯔꯒ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯠꯀꯅꯤ ꯍꯥꯏꯅꯔꯦ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯁꯥꯎꯔꯤꯕ ꯅꯍꯥꯁꯤꯡꯗꯣ ꯑꯍꯜ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯐꯥꯊꯔꯝꯂꯒ ꯅꯈꯣꯏꯗ ꯏꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯨꯔꯖ ꯃꯄꯥ ꯃꯆꯥꯗꯤ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯨꯔꯖꯅ ꯏꯀꯥꯏ ꯍꯥꯏꯔꯤ, ꯅꯤꯃꯤꯁꯥꯅ ꯄꯤꯔꯤꯕ ꯀꯃꯦꯟꯁꯨ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯁꯨ ꯗꯤꯂꯤꯠ ꯇꯧꯍꯜꯂꯒꯦ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯄꯦꯟꯅꯔꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯗꯤꯂꯤꯠ ꯇꯧꯍꯜꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯍꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯦꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯔꯖ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯑꯃꯝꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯅꯤꯃꯤꯁꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯁꯨꯔꯖꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯁꯦꯌꯔ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ, ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯗꯤꯂꯤꯠ ꯇꯧ꯫ ꯅꯤꯃꯤꯁꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ, ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯆꯨꯝꯕꯅꯤ ꯈꯟꯕꯒꯤ ꯄꯤꯕꯅꯤ, ꯑꯗꯨꯅ ꯗꯤꯂꯤꯠ ꯇꯧꯔꯣꯏ꯫ ꯁꯨꯔꯖ ꯑꯁꯥꯕꯨ ꯐꯥꯊꯔꯒ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯗꯤꯂꯤꯠ ꯇꯧꯍꯧꯕꯅ ꯐꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯤꯃꯤꯁꯥꯅꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯦꯌꯔ ꯇꯧꯕ ꯇꯧꯗꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯁꯣꯛꯄ ꯑꯣꯏꯍꯜꯂꯒꯦ? ꯁꯨꯔꯖꯅꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯇꯧꯍꯧ, ꯑꯩ ꯆꯪꯉꯛꯑꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ꯫ ꯅꯤꯃꯤꯁꯥꯅꯁꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯆꯪꯉꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯤ ꯆꯪꯉꯛꯎ꯫ ꯅꯤꯃꯤꯁꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯄ ꯉꯝꯗꯧꯁꯨ ꯅꯠꯇꯦ ꯍꯥꯏꯔꯝꯃꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯔꯖ ꯃꯁꯥꯃꯛꯅ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ, ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯅꯤꯃꯤꯁꯥꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯄꯥꯟꯗ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯃꯤꯁꯥ ꯇꯥꯅꯅꯕ ꯂꯥꯎꯔꯒ ꯍꯥꯏꯔꯤ, ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯅꯗꯤ ꯅꯤꯃꯤꯁꯥꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ, ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅꯤꯃꯤꯁꯥ
ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯆꯥꯛꯈꯨꯝꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯁꯨꯔꯦꯁꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛꯂꯒ ꯃꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯥꯅꯀꯤ ꯑꯌꯨꯛꯀꯤ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯖꯥꯅꯀꯤꯅ ꯆꯠꯂꯝꯗꯥꯏꯗ ꯅꯤꯃꯤꯁꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯣ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯨ." ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯄꯥꯟꯗꯒꯤ ꯁꯨꯔꯦꯁꯅ ꯆꯥ 9 ꯈꯛꯇꯪ ꯁꯦꯝꯃꯨ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯅꯤꯃꯤꯁꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯂꯤ, ꯑꯗꯨꯕꯨ ꯆꯥꯗꯤ ꯂꯣꯟꯗꯦ, ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯊꯣꯛꯂꯤ꯫ ꯃꯄꯥꯟꯗꯅ ꯂꯥꯏ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯔꯦꯁ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯅꯤꯃꯤꯁꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯈꯤꯕꯗꯤ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯟꯗ꯭ꯔꯤꯕ?" ꯅꯤꯃꯤꯁꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯄꯨꯊꯣꯔꯛꯑꯒꯦ." ꯁꯨꯔꯦꯁꯁꯨ ꯅꯤꯃꯤꯁꯥꯒ ꯃꯥꯟꯅꯔꯨꯕ ꯇꯟꯕꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯃꯤꯁꯥꯗꯤ ꯃꯄꯥꯟꯗ ꯂꯥꯏ ꯈꯨꯔꯨꯝꯃꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯨꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯕꯦꯁꯤꯟꯒꯤ ꯂꯤꯛ ꯑꯣꯏꯕ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯕꯛꯀꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯕꯛꯀꯦꯠ ꯃꯅꯨꯡꯗꯅ ꯕꯦꯁꯤꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯉꯧꯔꯨꯅꯕ ꯏꯁꯤꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯃꯤꯁꯥ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯕꯛꯀꯦꯠꯇꯒꯤ ꯏꯁꯤꯡ ꯐꯠꯇꯕ ꯑꯗꯨ ꯀꯜꯂꯒ ꯆꯥ ꯒ꯭ꯂꯥꯁ 2 ꯍꯩꯔꯦ꯫ ꯅꯤꯃꯤꯁꯥ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯊꯔꯦ꯫ ꯑꯗꯨꯒ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯗ꯭ꯔꯦꯟꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯆꯥ ꯒ꯭ꯂꯥꯁ 2ꯗꯨ ꯄꯨꯊꯣꯔꯛꯑꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯤꯃꯤꯁꯥ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯂꯒꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯒꯦ ꯃꯇꯥꯒꯨꯝ ꯆꯥꯛꯈꯨꯝꯗ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯀꯨꯏꯍꯧꯗꯦ ꯁꯨꯔꯁ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯇꯤꯟ ꯁꯤꯠꯇꯣꯛꯅ ꯃꯈꯨꯠꯅ ꯃꯆꯤꯟꯕꯥꯟ ꯇꯩꯊꯣꯛꯑꯒ ꯆꯥꯛꯈꯨꯝꯗ ꯅꯤꯃꯤꯁꯥ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯆꯪꯂꯛꯈꯤ꯫ ꯅꯤꯃꯤꯁꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯁꯨꯔꯁꯅ ꯐꯨꯊꯔꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯃꯤꯁꯥꯅ ꯕꯛꯀꯦꯠꯇ ꯌꯥꯎꯔꯤꯕ ꯕꯦꯁꯤꯟꯒꯤ ꯏꯁꯤꯡ ꯐꯠꯇꯕꯁꯤꯡꯗꯣ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯖꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅꯃꯛ ꯍꯩꯊꯔꯛꯈꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯃꯤꯁꯥ ꯆꯥꯛꯈꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯖꯕ ꯁꯨꯔꯦꯁ ꯃꯄꯥ ꯃꯆꯥ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯗ꯭ꯔꯦꯟꯒꯤ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈꯩ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡꯅ ꯅꯤꯃꯤꯁꯥꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯗꯤ ꯉꯁꯥꯏ ꯅꯤꯃꯤꯁꯥꯅ ꯍꯥꯏꯔꯒ ꯖꯥꯅꯀꯤꯗ ꯂꯣꯟꯁꯤꯟꯍꯟꯈ꯭ꯔꯕꯅꯤ꯫ ꯁꯨꯔꯦꯁ ꯃꯄꯥ ꯃꯆꯥꯗꯣ ꯃꯄꯥꯟꯗꯁꯨ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯃꯅꯨꯡꯗꯁꯨ ꯊꯣꯛꯄ ꯉꯝꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯤꯃꯤꯁꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯈꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯀꯨꯝꯍꯩ ꯌꯦꯡꯅꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯃꯤꯁꯥ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯍꯥꯏꯔꯤ, "ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯤ, ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯁꯤ." ꯑꯗꯨꯒ ꯅꯤꯃꯤꯁꯥꯅꯗꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯃꯤꯁꯥꯒꯤ ꯃꯧꯄꯥꯅꯨꯄꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯊꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, "ꯅꯧꯄꯥꯅꯨꯄꯥꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯨꯆꯣ." ꯅꯤꯃꯤꯁꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯧꯒꯠꯀꯅꯨ ꯐꯝꯃꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯅꯁꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯗꯤ ꯅꯁꯥꯅ ꯆꯠꯂꯒ ꯂꯧꯔꯨꯕ ꯀꯩ ꯀꯥꯏꯒꯦ?" ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨ ꯃꯥꯟꯅꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯈꯪꯗꯅ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯛꯄꯤꯔꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯖꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ, ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯇꯧꯍꯟꯅꯗꯦ꯫ ꯃꯔꯝꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯧꯅꯤ, ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯇꯥꯛꯄꯤꯔꯤ, ꯇꯝꯕꯤꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯃꯤꯁꯥ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯗꯥꯟꯁ ꯀꯣꯂꯦꯖ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯗꯥꯟꯁ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯔꯁ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯕ ꯎꯔꯤ꯫ ꯁꯨꯔꯁꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯆꯥ ꯊꯛꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯂꯅꯤ." ꯁꯨꯔꯁꯀꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤꯗꯣ ꯅꯤꯃꯤꯁꯥꯗꯤ ꯅꯠꯇꯦ, ꯁꯨꯔꯁꯀꯤ ꯑꯅꯧꯕ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯨꯔꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯁꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯆꯥ ꯊꯛꯐꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯥ ꯒ꯭ꯂꯥꯁꯇꯣ ꯑꯗꯨꯝ ꯊꯝꯂꯝꯂꯒ ꯆꯠꯈꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯁꯨꯔꯁꯀꯤ ꯆꯥ ꯒ꯭ꯂꯥꯁꯇꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯝꯃꯤ꯫ ꯃꯧ ꯑꯅꯧꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯃꯤꯁꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯃꯛꯅꯤ꯫ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯂꯩꯀꯥꯏꯅ, ꯁꯃꯥꯖꯅ ꯏꯖꯠ ꯇꯧꯅꯕ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯁꯨꯞꯅꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯏꯃꯨꯡ
ꯅꯤꯃꯤꯁꯥꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫